Security Force की अपुनबा combined team amana Imphal West District की Segmai Police Station की मनung सन लैबा Loitang Sandum Hill Range area दा थीबा हुम की थबक सतबदा कुलाई पाइब सिंगना लोसिंदुना थमलंबा ओइगिनी सिंगनाबा SLR ama SLR asigi magazine ama pistol asigi yadraba magazine ama detonator yaudaba 36 hand grenade amaga loinana Baofeng handheld radio set ama recover tawang amkra haidi Security Force की अपुनबा combined team amana Bisnupur District के Nambol Police Station की मनung sanba Nongpok thangba maikay की IBR की Uyok Forest amadi Singkong area ani की lonabada thiba humba की thabak satabada kulai paiba singna losinduna thamlamba oigani singnaba 5.56 mm insas rifle ama 9 mm carbine machine gun ama magnifier scope yawba .303 modified sniper ama SBBL gun ama pistol ama 36 hand grenade mari 12 board live cartridge ahum 9 mm CMC ahangwa magazine ama tear gas grenade ama anti riot rubber bullet mari tear smoke cell ama tube launching 1A36 grenade ama grenade launching the sizinaba HT cartridge mari amadi wood piercing cell ani recover tawang amkra hari Imphal West District की सिंगजमई पुलिस स्टेशन की मनung sanba Langthabal kunja mamang laikai da leiba Consum oil pump mayadagi aina tingraba lalholuk KCPPWG की active member ama police na fagat pangamkra hari police na farba miyoy adugi maming ningthau kongjam Sunil Maitai Elias Kangla Elias Ising Sawa sayang kai kawi miyoy asidagi mobile phone ama recover tawang amkra hari Security Force की अपुनबा combined team amana Thawbal District की Nongpok Sengmai Police Station की मनung sana laiba Aripat area da thiba humba की thabak satabada kulai paiba singna losinduna thamlamba oigani singnaba magazine yaba 7.62 mm SLR ama anti riot gun ama 36 HE hand grenade ani detonator ama arming ring ama insas LMG magazine ama tear smoke cell mari rubber bullet ani tear smoke cell ama 7.62 mm maru taret 7.62 39 mm maru tara tracker round kun patka ani BP jacket ani camouflage t-shirt ani camouflage p cap ahung galoinana charger yawa Baofeng radio set ani recover tawang amkra hari National Highway 37 amadi National Highway 2 da lamdam masagi tangai fadana nongmada sangdraba yadraba posai puduna lakpa gari saniga mapan amadi sahum gahumpu hariba lambi sida apanba yauduna pusalakre makatana posai pusalakpada khudong thiba thoktana bagidamak singnaningai oiba mafam singda Security Force na Akanba section tharang Loukhatli Manipur District pumnamakta pamdaba thodok thoktana bagidamak sing amasung tamda puna checkpoint samaga mapan hangduna asad awok sing check tawgi thabak satakre haina Manipur Police Control Room na thadro ko sirol amana kangalakli You know ABC. You know ABC.
cuma video kalau video kalai anji apa le viral di situ mal gatak gong mu hilo samai pas bisa force acha Anjir. Itu benar sih.